Imphal manungdagi gari huranbada chenabani haiba mioi ama Manipur Police ki kangbu amana fare hari. Kuki su group KRA gi Army Chief Roni Hangsing Mahaki cycle bazaar da laiba yumda siduna leiramdei mahak drug overdose tagi siba oigani haina thajanari. Mahaki loinabi Sadar Hills Autonomous District Council na run tauba school amada oja oiri amadi mahaki macha ahum lehauri. Naga taruk thadokpagi matang asida state government amadi central government na delay tawraga leirabadi tumina leithokloi Jailarong Film Forum Manipur. Kokomi gi bike rally bu ke HRC na Kuki community da target tawi haiduna yaningdaba phongdoragli. Pahanjil hanaba UMPC na appeal tawragli. Hauji state asigi tungan ba mafamda Naga amasung Kuki marakta thokliba hingsa gi thodok economic blockade amadi awana kaya asida United Merai Pangal Committee UMPC Manipur na nungaitaba phongdola duna thuba matamda mahusagum ingtapa hanjil hanaba Naga amasung Kuki community civil society organization sing amadi mari lainaba pumnamagda appeal tawri. Cherol amada nakalani mangna fajin naduna thamliba singtek ta kaidina thadurangnaba tungan ba irang asina sogalaba mafam kaya da panduna lairiba gari ki driver amadi micham sing free movement yahana baga loina micham miyambu awaba makata na nanghandanaba honabiu haina so appeal tawri. BJP na luchingba center amasung state lengang na crisis asi loisinaba constitution na piba pangal security mechanism amadi leiba kya punba ichelda honabadagi thawongbo akanba mongda yaningdaba phongdokli masida maram oiraga Manipur gi miyam asuki matik awaba mayoknare haina so makhatari. UMPC ki General Secretary Raus Ahmed Tampakna thadorokpa cherol na makhata na high national amasung state highway singda panduna leiriba maru oina mailei pangal amasung muslim driver sing makoi gi Imphal Valley da leiba yumda tekta kaidana halakna ba honabada organization sing na mateng pangbiu. Idul Adha Bakra Eid ka mari lainana thokliba irang asida muslim khunai gi oinadi yamna mipainingai oire. Muslim lining da maru oiba thoram asi nungaina amadi ingna pangthokpa ngamna ba honabada mateng pangbiu hairaduna Idul Adha na lakpada Manipur gi miyam da yafa paujil su pidi. Janata Party gi mathakta CBI na investigation chathanaba PIL tharakpa Supreme Court na reject tawkhre. Basi Supreme Court ki Chief Justice of India CJI na court ta phongdokhiba wafam amada yumfam oiduna social media da Cockroach Janata Party haina mingthonduna mass campaign chatharakhiba do court ki kai khumnaba manghanbani. Maryam aduna Cockroach Janata Party haina mingthonduna leiba asida social media ke khuthangda mass campaign chathariba si Central Bureau of Investigation CBI na case lokhatuna investigation chathanaba PIL tharakhiba do Supreme Court na reject tawkhre. Supreme Court ta chathaba hearing amada CJI Surya Khan na phongdokpa wafamda yumfam moiraga social media da Cockroach Janata Party haina mingthonduna social media ki khuthangda mass campaign chathariba si CJI yauna Supreme Court ke mingchathina ba chatharakpa thawong amani. Social media da Cockroach Janata Party haina mass campaign chathariba sida sasinaba advocate amadi sasinaba law degree paiba mioi kaya yauri. Maryam aduna hariba mioi sing asigi mathakta CBI na case ama lokhatuna investigation chathagadabani haina advocate Raja Chowdhury na Supreme Court ta PIL tharakhibani. Adubu hiram asigi matangda CJI Surya Kanta Justice Joy Malia Baxi amadi Justice Pandoli gi bench amana PIL adubu reject tawkhibani hearing chathanaba thangalakhiba PIL adogi matangda ngasi Supreme Court ta CJI Surya Kanta na luchingba bench amada puthoktuna khanaki khanaba aduda Cockroach Janata Party ki matangda investigation chathanaba PIL tharagliba si kudaki oina maram chade hairaduna PIL adubu CJI na luchingba bench amana reject tawkhibani. Panba yabadi ngasi Supreme Court ta khanakhiba aduda petitioner ki maikaida lepliba advocate NK Goswami na social media da chatharagliba mass campaign asina leiba sigi lairiba judiciary ki dignity amadi image ta yamna chauna akaiba piri haiba wafam pukhalakhi. Petitioner ki maikaida ki court ta thamlakhiba wafam sing adu munna taraba matung Supreme Court ki CJI Surya Kanta na social media ki khuthangda Cockroach Janata Party haina campaign chatharagliba sigi matangda council singna lumna lawdana ba sumangna makha tana phongdokhi. Ningsing bayabadi haukiba tha sigi taraga manga da Supreme Court ta chathakhiba hearing amada CJI Surya Kanta na leiba sida thabak phangdaba naharol kharana leiba sida leiriba institution singi mathakta media social media activism amadi RTI gi mateng lawduna Cockroach ki saktam lawduna campaign chathari haina phongdokhi. Mana phongdoki wafam sing adubu karemna raduna activist dip ke kauba mioi amana Cockroach Janata Party haina mingthonba social media account ama hangdoktuna masana masabu voice of the legend and employee haina propaganda tawduna social media da campaign chatharagi thajabagi wangmada leiba sida leiriba masing ngamna miyamna Cockroach Janata Party hariba social media account asibu follow and subscribe tawduna
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯖꯨꯗꯤꯁꯤꯌꯔꯤ ꯁꯤꯁꯇꯦꯝ ꯌꯥꯎꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯀꯃꯦꯟ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇ꯭ꯔꯝꯞꯅ ꯃꯨꯁꯂꯤꯝꯅ ꯅꯝꯅ ꯇꯥꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯕ꯭ꯔꯥꯝ ꯑꯦꯀꯣꯔꯗꯁ ꯈꯨꯌꯦꯛ ꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯂꯣꯏꯁꯤꯟꯅꯕ ꯑꯃꯁꯨꯡ ꯇꯨꯡꯂꯝꯆꯠꯇ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯏꯖꯔꯦꯜꯒ ꯃꯨꯁꯂꯤꯝꯅ ꯅꯝꯅ ꯇꯥꯕ ꯂꯩꯕꯥꯛꯁꯤꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯨꯝꯖꯥ 2020ꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯄꯨꯊꯣꯛꯈꯤꯕ ꯌꯥꯅ ꯋꯥꯔꯣꯜ ꯀꯌꯥ ꯌꯥꯎꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯕ꯭ꯔꯥꯝ ꯑꯦꯀꯣꯔꯗꯁ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯁꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯔꯥꯟ ꯑꯃꯁꯨꯡ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯨꯑꯦꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯦ, ꯃꯔꯝ ꯑꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯑꯕ꯭ꯔꯥꯝ ꯑꯦꯀꯣꯔꯗꯁ ꯈꯨꯌꯦꯛ ꯄꯤꯔꯁꯤ ꯍꯥꯏꯈꯤ꯫ ꯇ꯭ꯔꯝꯞꯅ ꯇꯛꯁꯤꯟꯈꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ, ꯄꯥꯀꯤꯁꯇꯥꯟ, ꯀꯇꯥꯔ, ꯇꯔꯀꯤ, ꯏꯖꯤꯞꯇ, ꯖꯣꯔꯗꯥꯟ ꯑꯃꯁꯨꯡ ꯕꯍꯔꯥꯏꯟ ꯌꯥꯎꯈꯤ꯫ ꯑꯕ꯭ꯔꯥꯝ ꯑꯦꯀꯣꯔꯗꯁꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯤ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯀꯣꯔꯗꯁ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯏꯖꯔꯦꯜꯕꯨ ꯌꯦꯡꯊꯤꯕ ꯃꯨꯁꯂꯤꯝꯅ ꯅꯝꯅ ꯇꯥꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒ ꯏꯖꯔꯦꯜꯒꯒꯤ ꯃꯔꯛꯇ ꯍꯤꯔꯝ ꯈꯔꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯦꯀꯣꯔꯗ ꯑꯁꯤ ꯇ꯭ꯔꯝꯞꯅ ꯃꯍꯥꯛꯀꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯖꯔꯕꯁꯨ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯥꯒꯥ 3 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯦꯟꯄꯤꯌꯨꯅ ꯁꯤꯑꯦꯝꯗ ꯗꯤꯃꯥꯟ 8ꯀꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯦ.ꯑꯦꯟ.ꯑꯦꯐ.ꯄꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯑꯦꯟ.ꯄꯤ.ꯌꯨ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯑꯌꯨꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯝꯕꯤꯒꯤ ꯃꯐꯝ ꯑꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ 4ꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ 14 ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯃꯤꯆꯝ 3 ꯊꯥꯗꯣꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ (ꯑꯦꯟ.ꯄꯤ.ꯌꯨ) ꯏꯝꯐꯥꯜꯅ ꯌꯥꯅꯤꯡꯗꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯗꯤꯃꯥꯟ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯅꯕ ꯇꯛꯁꯤꯟꯈꯤꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯄꯨꯔꯣꯏꯕ ꯑꯦꯁ.ꯇꯤ. ꯊꯥꯡꯕꯣꯏ ꯀꯤꯞꯒꯦꯟ, ꯑꯦꯂꯥꯏꯁ ꯁꯦꯝꯇꯤꯟꯊꯥꯡ ꯀꯤꯞꯒꯦꯟꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ (ꯄꯤ)ꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ 8-9ꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ (ꯌꯨ.ꯄꯤ.ꯑꯦꯐ)ꯒꯤꯁꯨ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕꯅꯤꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯕꯨ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅ꯭ꯌꯨ ꯆꯦꯀꯣꯟꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯌꯨꯛ ꯄꯨꯡ 11:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯕꯨꯄꯥꯔꯥꯗ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒꯂꯣ ꯇꯝꯅ ꯄꯦꯟꯗꯕ ꯈꯣꯡꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯈꯣꯡꯁꯥꯟꯐꯝꯗꯒꯤ ꯍꯧꯔꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ 3 ꯊꯥꯗꯣꯛꯎ, ꯌꯦꯜꯍꯧꯃꯤ ꯄꯨꯜꯂꯒ ꯃꯤꯇꯣꯞ ꯇꯥꯟꯊꯣꯛꯁꯤ, ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯂꯧꯊꯣꯛꯎ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯔꯨꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ, ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ, ꯃꯤꯂꯤꯇꯦꯟꯠꯒꯤ ꯂꯣꯏꯅꯕꯤꯅ ꯃꯇꯧ ꯀꯔꯝꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯅꯣ, ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯕꯕꯨꯄꯥꯔꯥ ꯇꯝꯅ ꯂꯥꯛꯈꯤ꯫ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤ ꯂꯥꯎꯗꯨꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯗ ꯌꯧꯔꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ 9ꯕꯨ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯃꯥꯔꯨꯇꯤ ꯖꯤꯞꯁꯤꯗ ꯇꯣꯡꯍꯟꯗꯨꯅ ꯄꯨꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯍꯟꯈꯤ꯫ ꯋꯥꯀꯠꯆꯔꯣꯜ ꯑꯁꯤ ꯄꯤꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ. ꯉꯥꯔꯥꯟꯃꯤꯅ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯗ ꯂꯥꯎꯗꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯂꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯂꯗꯨꯅ ꯍꯥꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯆꯝ 3 ꯐꯥꯖꯤꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯐꯥꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗꯗꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯦ ꯍꯥꯏꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯗꯤꯃꯥꯟ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯒꯅꯤ, ꯂꯩꯉꯥꯛꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡ ꯑꯩꯆ.ꯑꯥꯔ. ꯆꯧꯙꯦ, ꯗꯥꯛꯇꯔ ꯑꯦꯜ. ꯐꯥꯎꯃꯩ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯆ.ꯕꯤ. ꯀꯣꯍꯥꯔꯍꯤꯡ ꯑꯃꯁꯨꯡ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ. ꯁꯃꯨꯑꯦꯜ ꯈꯔꯝꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯕꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯇꯣꯞꯄ ꯗꯤꯃꯥꯟꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯕꯗ ꯆꯦꯟꯅꯕ ꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯗꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ, ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯋꯥꯌꯦꯜ ꯆꯠꯊꯒꯗꯕꯅꯤ, ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯒꯤ ꯆꯤꯐ ꯂꯥꯜꯕꯣꯏ ꯋꯥꯏꯐꯩ, ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯃꯤꯆꯝ 3 ꯐꯥꯕꯗ ꯈꯨꯠꯁꯝꯅꯈꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ, ꯁꯨ ꯇꯧꯅꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯀꯦꯗꯔꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯥꯒꯥ ꯃꯤꯆꯝ 3 ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯑꯃꯁꯨꯡ ꯊꯥꯗꯣꯛꯍꯟꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯒꯗꯕꯅꯤ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯆꯤꯔꯨ ꯅꯥꯒꯥ ꯗꯣꯂꯥꯡ ꯈꯨꯜꯗꯒꯤ ꯋꯤꯜꯁꯟ ꯊꯥꯡꯒꯥ ꯑꯃꯁꯨꯡ ꯖꯧꯖꯥꯡꯇꯦꯛꯇꯒꯤ ꯁꯣꯛꯈꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒꯤ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ, ꯇꯤ.ꯑꯦꯝ. ꯀꯁꯣꯝ ꯃꯅꯥꯛꯇ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ꯍꯥꯠꯈꯤꯕ ꯑꯦꯁ.ꯗꯕꯜꯌꯨ. ꯆꯤꯅꯥꯎꯁꯥꯡ ꯑꯃꯁꯨꯡ
ꯌꯥꯔꯣꯏꯉꯝꯕ ꯑꯁꯣꯝꯒꯤ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯐꯤꯂꯤꯄꯤꯟꯁ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯗ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 4 ꯁꯨꯈ꯭ꯔꯦ꯫ ꯐꯤꯂꯤꯄꯤꯟꯁꯇ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃ ꯅꯤꯡꯈꯥꯏꯕꯗ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 4 ꯁꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 18 ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯤꯂꯥꯒꯤ ꯑꯋꯥꯡꯗ ꯑꯦꯟꯖꯦꯜ ꯁꯤꯇꯤꯗ ꯃꯊꯣꯜ 4ꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯈꯥꯗꯒꯤ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3 ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯍꯨꯜ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯁꯤꯈꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁ꯭ꯠ ꯇꯧꯈꯤ꯫ ꯀ꯭ꯔꯨꯁꯤꯡꯅ ꯑꯇꯦꯛ ꯑꯀꯥꯏ ꯃꯈꯥꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯆꯤꯡꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡꯅ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯔ ꯍꯥꯏꯕ ꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯕꯤꯜꯗꯤꯡ ꯁꯥꯏꯠ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯈꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯃꯤꯑꯣꯏ 18 ꯂꯣꯝ ꯍꯧꯖꯤꯛꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯂꯧꯔꯤ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯅ ꯍꯥꯏꯈꯤ꯫ ꯁꯤꯈꯤꯕ 4ꯁꯨꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯈꯥꯏꯈꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡꯅ ꯄꯥꯟꯈꯤꯕ ꯕꯖꯦꯠ ꯏꯟꯅ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯃꯦꯂꯦꯁꯤꯌꯥꯟ ꯇꯨꯔꯤꯁ ꯑꯃꯅꯤ꯫ ꯏꯟꯅ ꯑꯗꯨꯗ ꯑꯇꯣꯞꯄ ꯒꯦꯁ꯭ꯠ ꯑꯃꯁꯨ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯊꯣꯛꯍꯧꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 13 ꯁꯥꯏꯠ ꯑꯗꯨꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯂꯤꯁꯇꯒꯤ ꯄꯥꯎ ꯄꯤꯔꯛꯈꯤꯕꯗ ꯑꯜ ꯖꯖꯤꯔꯥꯒꯤ ꯕꯔꯅꯥꯕꯤ ꯂꯣꯅ ꯃꯈꯥ ꯇꯥꯅ ꯑꯍꯤꯡꯕ ꯃꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯃꯃꯤ ꯁꯥꯝꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯁꯔꯆ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯃꯅꯤ ꯃꯈꯣꯏꯅ ꯍꯤꯡꯕꯒꯤ ꯈꯨꯗꯝ ꯍꯦꯟꯅ ꯐꯪꯅꯕ ꯊꯔꯃꯦꯜ ꯗꯤꯇꯦꯛꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯑꯃꯁꯨꯡ ꯅꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯧꯊꯣꯛꯅꯕ ꯃꯈꯣꯏꯅ ꯍꯦꯚꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯅ ꯍꯥꯏꯈ꯭ꯔꯦ꯫ ꯆꯌꯣꯜ ꯂꯣꯏꯕ ꯅꯨꯃꯤꯠꯀꯤꯗꯃꯛ ꯑꯌꯥꯝꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯁꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯗꯨꯗ ꯃꯤꯑꯣꯏ 64 ꯔꯣꯝ ꯐꯥꯎꯕ ꯊꯕꯛ ꯇꯧꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫